Hi everyone, this is Divine Feminine Tarot 1111. Ngasigi reading sidi ko mayamna toin haibirikba the version on your mind habado. Ado yengse ko ado ngasigi di palse isa-isagi pokpagi tang haitare ko. Birth date haitare ko. Aduda yengbiro green machu se sisna pile da khaningba kangu gina pile 1 oijarage aduga pile number 2 kangu gina pink machu je sida yauriba kaino se oijarage ado ishage pamna khanbiro ko ni pile 1 bo oigera 2 bo oigera natragana date of birth isagi ko habi isagi pokpagi date to da khanbiro ado ai reading sidi pile 1 da yan haujarage ko ado yengase pile 1 da hana pile 1 khanba singi hana yengase ko pile 1 khanbiriba haibadi isagi birth date hai tare ko 1 10 19 28 3 21 30 12 5 14 23 6 9 18 27 hariba date sida pokpa mioi singsi gi wakhal da leiriba ko wakhal da leiriba misina ko mukhigi mind da leiriba misina kari khanbage ko kari khanbage moigi matang da ko hauzi moigi matang da kari khanbage moibu kamaina ubage hai tare ko ado yeminase kamaina ubage kari khanbage habado yeminase parwan khanbiriba singi mind da leriba person ko maru oina ko relationship ki da oina yengjarake ko relationship ta kida oina hadi friendship lay family gi lay mayam lay adubu ai relationship ki da hai tare ko adu yengjarake kari bu khallibage fana bu khallibra nushina bu khanbiribra kamaina bu khallige haibado yengminase pile 1 gi wakhal laiba misina ko songi matang da kari khange haibado yengse pile 1 gi mind da laiba mise ko mase maru oina kaino da tholai ko maru oina chatkhiba mi hai tare ko chatkraba mi da oina thogle e mase ko chatkre haujikse ko haujikse somga pau phongna daba khotaba yauri ko som yengbiriba somsing gi marak hai tare ko pau I pau phongna daba khotaba degi lapna khiba tokna khiba saunara leiba sing hai tare ko asina yamba oina lai ko energy ja hojik somgi person je ko ma yamna nungaite ko hojik se ma je pothapum khangdaba leitapum khangdaba ko masa sine na ta na leiba ngamdaba hai tare ko kainoma thabak thoram ma tobo matamda su yamna ke hai tare adugi thabak tu da ma je khoijangba ngamdaba wakhal je yamna kari hain haigani monda yamna awaba potlum ama pubagi maong ne ba ko man hojik leije ko hajik kainoma thaba ma tawge harga ju ma je decision lobum khangdaba karino tawrise haibagi maong dane ba ko man hojik leije pothapum khangdaba haije ko kainoma thabak thorama tawraga su kolraga su ingna chikna peace oina pothaning taraga su ko ngamdaba hai tare ko somgi kainongi ko haidi somgi matang da khalaga ma se yamna waba mage thabak thoramda su kaya khujangba ngamdaba focus piba ngamdaba hai tare ko adumba oi sigi person je ko aina yengba matamda yamna kaino tawi ko soina loina khiba matamda koigi yamna ke haini dominating nature haigadra yamna sauganba mana haiba sina ko adum achumbani mana haiba sinda loi chatkadobani tawgadobni mana haiba si tawgadobni ingadobni haiba mine ba ko haiba mana haiba se yarige khotlige hai tare ko kainomtang hairaga su mana haiba potna chummi haina ke hai tare somna hai tare ko mana tori potu da illaga chatpa hai tare ko mana tori potu da chummi haina ga support tawsalaga koigi illaga khotla chalaga na harauba aduga lali khotli ga hairaga na ko haibadi amna sauba hai tare ko mana lead tawning ba hai gadra yamna dominating nature am oi ko yamna ke hai tare somga loinaba matamda su dum wana chatpa urangani ko relationship se haidi chatle hai chatkhiba ko haidi somga chatmina khiba relationship hai tare ko chatkhiba taraga su yam smooth oina chatabado
ꯏꯁꯥꯗ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯂꯩꯔꯒꯁꯨ ꯐꯖꯅ ꯂꯩꯐꯝ ꯈꯪꯗꯕ ꯑꯗꯒꯤ ꯃꯉꯣꯟꯗꯒꯤ ꯊꯣꯛꯑꯒꯦ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯁꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯂꯒꯦ ꯍꯥꯏꯔꯒꯁꯨ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯆꯠꯂꯒꯦ ꯍꯥꯏꯔꯒꯁꯨ ꯑꯃ ꯇꯧꯔꯒ ꯑꯗꯨꯝ ꯌꯥꯟꯕꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯇꯣꯛꯁꯤꯛ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯂꯩꯔꯒꯁꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕ ꯆꯠꯂꯒꯦ ꯍꯥꯏꯕꯁꯨ ꯉꯝꯗꯕ ꯑꯗꯨꯝꯕ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯈꯤꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯗꯤꯀꯣ ꯁꯣꯝꯅꯗꯤ ꯑꯗꯨꯝ ꯐꯖꯅ ꯅꯨꯡꯁꯤꯈꯤꯀꯣ ꯐꯖꯅ ꯅꯨꯡꯁꯤꯈꯤ ꯁꯣꯝꯒꯤ ꯄꯔꯁꯟꯁꯦ ꯍꯥꯏꯇꯥꯔꯦ ꯐꯅ ꯃꯥꯅ ꯑꯗꯨꯒꯨꯝꯕ ꯃꯥꯒꯤ ꯇꯣꯛꯁꯤꯛ ꯑꯣꯏꯕ ꯅꯦꯆꯔ ꯑꯃ ꯂꯩ ꯇꯥꯔꯒꯁꯨ ꯁꯣꯝꯅ ꯊꯥꯗꯣꯛꯄ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯝꯃ ꯌꯥꯎꯋꯦꯕꯀꯣ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯐꯠꯇ꯭ꯔꯦ ꯑꯗꯨꯒ ꯃꯥꯒ ꯂꯣꯏꯅꯕ ꯃꯇꯝꯗ ꯃꯥꯏꯟꯁꯦ ꯄꯤꯁ ꯑꯣꯏꯕ ꯉꯝꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯋꯥꯈꯜꯁꯦ ꯊꯣꯛꯇ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯑꯗꯨꯝ ꯃꯥꯅ ꯅꯝꯊꯔꯒ ꯂꯩꯔꯤ ꯍꯥꯏ ꯇꯥꯔꯒꯁꯨ ꯁꯤꯗꯒꯤ ꯊꯣꯛꯀꯦ ꯍꯥꯏꯔꯁꯨ ꯉꯝꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯅꯨꯡꯁꯤꯕꯁꯨ ꯍꯥꯏ ꯇꯥꯔꯦꯀꯣ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯏꯀꯣ ꯁꯣꯝꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩꯀꯣ ꯁꯣꯝꯒꯤ ꯄꯔꯁꯟꯁꯦ ꯑꯗꯣ ꯁꯤꯒꯤ ꯄꯔꯁꯟꯁꯦꯀꯣ ꯍꯧꯖꯤꯛꯁꯦ ꯁꯣꯝꯁꯦ ꯌꯥꯝ ꯃꯤꯁ ꯇꯧꯏꯀꯣ ꯁꯣꯝꯁꯦ ꯁꯣꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯅꯤꯡꯕ ꯏ ꯄꯥꯎ ꯐꯥꯎꯔꯛꯅꯤꯡꯕ ꯑꯗꯨꯝꯕ ꯂꯩꯀꯣ ꯃꯉꯣꯟꯗ ꯍꯧꯖꯤꯛꯁꯦ ꯃꯥꯁꯦ ꯃꯁꯥꯅꯁꯨ ꯃꯥꯅ ꯁꯣꯏꯈꯤꯕ ꯑꯗꯒꯤ ꯃꯥꯅ ꯂꯥꯟꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯣ ꯃꯁꯥꯗ ꯔꯤꯌꯦꯂꯥꯏꯁ ꯇꯧꯖꯔꯛꯄꯗꯣꯀꯣ ꯑꯗꯨ ꯑꯣꯏꯕꯀꯣ ꯑꯗꯣ ꯃꯥ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯅꯤꯡꯉꯝꯗꯕ ꯈꯣꯠꯇꯕ ꯌꯥꯝꯅ ꯊꯃꯣꯏꯗ ꯋꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯃꯣꯏꯗ ꯆꯩꯅꯥ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯐꯥꯎꯔꯛꯄ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯕꯨ ꯁꯣꯝꯅ ꯈꯪꯉꯝꯕꯁꯨ ꯌꯥꯏ ꯈꯪꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯥꯗꯤꯀꯣ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯥ ꯍꯧꯖꯤꯛꯁꯦ ꯔꯤꯌꯦꯂꯥꯏꯁ ꯐꯖꯅ ꯇꯧꯖꯔꯦꯀꯣ ꯔꯤꯌꯦꯂꯥꯏꯁꯁꯨ ꯇꯧꯖꯔꯦ ꯃꯥꯅ ꯁꯣꯏꯕꯅꯤ ꯃꯥꯅ ꯂꯥꯟꯕꯅꯤꯀꯣ ꯍꯥꯏꯗꯤ ꯃꯥꯅ ꯁꯣꯏꯕꯗꯨ ꯂꯥꯟꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯏ ꯑꯅꯤ ꯐꯖꯅ ꯆꯠꯂꯝꯕ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯍꯥꯏꯇꯥꯔꯦꯀோ ꯁꯨꯃꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯥꯟꯅꯔꯒ ꯉꯁꯤ ꯃꯉꯣꯟꯗ ꯑꯋꯥꯕ ꯄꯤꯖꯔꯤꯁꯦ ꯃꯁꯥꯅ ꯄꯤꯖꯕꯅꯤ ꯍꯥꯏꯅ ꯃꯥꯅ ꯈꯟꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯀꯣ ꯌꯥꯝ ꯃꯤꯁ ꯇꯧꯋꯦ ꯑꯗꯨꯒ ꯁꯣꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯅꯤꯡꯕ ꯄꯥꯎ ꯐꯥꯎꯔꯛꯅꯤꯡꯕ ꯑꯗꯨꯝꯕꯁꯨ ꯂꯩꯗꯤ ꯂꯩꯀꯣ ꯁꯤꯒꯤ ꯄꯔꯁꯟꯁꯦꯀꯣ ꯈꯔ ꯃꯦꯆꯤꯌꯣꯔ ꯑꯣꯏꯕ ꯋꯥꯠꯂꯦꯀꯣ ꯄꯥꯎ ꯐꯥꯎꯔꯛꯅꯤꯡꯕꯗꯤ ꯂꯩ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯥ ꯐꯥꯎꯔꯒꯦ ꯍꯥꯏꯕꯗꯤ ꯃꯥ ꯆꯞ ꯆꯥꯅ ꯂꯦꯞꯄꯗꯤ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦꯀோ ꯌꯥꯝꯅ ꯀꯟꯐ꯭ꯌꯨꯖꯟ ꯑꯣꯏꯕ ꯁ꯭ꯇꯦꯠ ꯑꯃꯗ ꯂꯩꯕꯗꯣ ꯁꯤꯗꯁꯨ ꯂꯩꯔꯤꯁꯦꯀꯣ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕ ꯑꯩ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯀꯣ ꯃꯥꯁꯦ ꯀꯥꯎꯊꯣꯛꯈꯤꯁꯨ ꯉꯝꯗꯕꯤ ꯑꯗꯨꯒ ꯆꯪꯁꯟꯒꯦ ꯍꯥꯏꯕꯁꯨ ꯉꯝꯗꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯣꯏꯌꯦꯕꯀꯣ ꯁꯣꯝꯒꯤ ꯃꯇꯥꯡ ꯈꯜꯂꯛꯄꯁꯦꯀꯣ ꯃꯥꯁꯦ ꯌꯥꯝ ꯂꯥꯛꯅꯤꯡꯉꯤꯀꯣ ꯌꯥꯝ ꯂꯥꯛꯅꯤꯡꯉꯤ ꯁꯣꯝꯒꯤ ꯅꯨꯡꯁꯤꯕꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯅ ꯍꯧꯖꯤꯛꯇ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯛꯄꯗꯣ ꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯂꯥꯛꯄ ꯃꯥꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯗꯨꯒ ꯁꯣꯝꯅ ꯃꯥꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯁꯤꯕꯒꯤ ꯂꯦꯞꯄꯤꯈꯤꯕ ꯀꯩꯀꯥꯁꯦ ꯂꯣꯏꯅꯃꯛ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯒ ꯃꯉꯣꯟꯗ ꯌꯥꯝꯅ ꯄꯦꯟꯖꯗꯕ ꯌꯥꯝꯅ ꯊꯃꯣꯏꯗ ꯆꯥꯛꯆꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯒ ꯌꯥꯝ ꯋꯥꯏ ꯈꯪꯗꯦꯀꯣ ꯃꯥ ꯍꯧꯖꯤꯛ ꯄꯣꯊꯥꯐꯝ ꯈꯪꯗꯦ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯁꯤꯒꯤ ꯃꯤꯁꯛꯁꯦꯀꯣ ꯍꯥꯟꯅ ꯂꯣꯏꯅꯈꯤꯕꯗ ꯅꯨꯡꯉꯥꯏꯇꯅ ꯆꯠꯃꯤꯟꯅꯈꯤꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯀꯣ ꯁꯣꯝꯅꯗꯤ ꯊꯥꯗꯣꯛꯄꯗꯤ ꯉꯝꯈꯤꯗꯕ ꯑꯗꯣ ꯃꯥꯅ ꯍꯧꯖꯤꯛ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯒ ꯌꯥꯝ ꯃꯤꯁ ꯇꯧꯋꯤꯀꯣ ꯃꯤ ꯈꯔꯒꯤꯗꯤꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯏꯅ ꯁꯥꯎꯅꯈꯤꯕ ꯑꯗꯒꯤ ꯃꯥꯅ ꯀꯩꯅꯣ ꯇꯧꯈꯤꯕ ꯈꯣꯠꯁꯦ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯁꯥꯔꯀꯜꯗꯅꯤ ꯈꯪꯗꯦ ꯃꯥꯒꯤ ꯂꯣꯏꯅꯕ ꯃꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕꯗꯨꯗꯒꯤ ꯃꯔꯨ ꯑꯣꯏꯔꯒ ꯂꯥꯛꯈꯤꯕ ꯌꯥꯎꯔꯤꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦꯀꯣ ꯅꯣꯏꯒꯤ ꯑꯅꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯅꯨꯡꯉꯥꯏꯅꯍꯟꯈꯤꯗꯕ ꯀꯣ ꯍꯥꯏꯕꯗꯤ ꯐꯖꯅ ꯏꯔꯦꯟꯅ ꯆꯠꯂꯝꯕ ꯔꯤꯂꯦꯁꯟꯁꯤꯞ ꯍꯥꯏꯇꯥꯔꯦꯀꯣ ꯅꯣꯏ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅ ꯆꯠꯂꯝꯕ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯈꯪꯍꯧꯗꯅ ꯆꯦꯟꯖ ꯇꯧꯔꯛꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯈꯪꯍꯧꯗꯅ ꯆꯦꯟꯖ ꯇꯧꯔꯛꯈꯤꯕ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯁꯥꯔꯀꯜꯗꯒꯤ ꯁꯣꯝꯒꯤ ꯃꯇꯥꯡꯗꯕꯨ ꯐꯖꯅ ꯍꯥꯏꯕꯤꯗꯕꯕꯨ ꯑꯣꯏꯔꯒꯁꯨ ꯀꯣ ꯑꯗꯨ ꯇꯧꯋꯦ ꯑꯗꯥ ꯇꯧꯋꯦ ꯍꯥꯏꯔꯒ ꯃꯉꯣꯟꯗ ꯈꯤꯇꯪ ꯀꯩ ꯍꯥꯏꯅꯤ ꯃꯥꯅ ꯐꯔꯦ ꯈꯜ ꯂꯩꯖꯔꯝꯕ ꯄꯣꯠꯇꯣ ꯃꯉꯣꯟꯗ ꯈꯤꯇꯪ ꯃꯥꯏꯟꯁꯦ ꯆꯦꯟꯖ ꯇꯧꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝꯕ ꯃꯑꯣꯡꯗ ꯍꯥꯏꯖꯟꯕꯤꯈꯤꯕ ꯃꯤ ꯈꯔꯁꯨ ꯌꯥꯎꯔꯤꯕꯀꯣ ꯑꯗꯒꯤ ꯊꯥꯔꯠ ꯄꯥꯔꯇꯤꯒꯨꯝꯕ ꯌꯥꯎꯈꯤꯕ ꯈꯣꯠꯈꯤꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯤꯒꯤ ꯄꯣꯠꯁꯦ ꯆꯦꯟꯖ ꯂꯥꯛꯈꯤꯕꯅꯦꯕꯀꯣ ꯁꯤꯗ ꯂꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅꯗꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯝꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯐꯖꯅ ꯆꯠꯂꯝꯃꯒ ꯈꯣꯠꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯁꯗꯟꯂꯤ ꯆꯦꯟꯖ ꯇꯧꯔꯛꯈꯤꯕ ꯑꯗꯒꯤ ꯍꯣꯡꯉꯛꯈꯤꯕ ꯈꯣꯠꯈꯤꯕꯗꯨꯗꯀꯣ ꯁꯣꯝꯒꯤ ꯊꯃꯣꯏꯕꯨꯁꯨ ꯆꯥꯛꯍꯧꯕ ꯅꯨꯡꯉꯥꯏꯇꯕ ꯄꯦꯜꯍꯧꯗꯕ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯀꯣ ꯌꯦꯡꯉꯤꯕ ꯁꯣꯝꯁꯤꯡ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤ ꯑꯗꯨꯒ ꯆꯠꯈ꯭ꯔꯤꯕ ꯃꯥꯁꯨꯀꯣ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯀோ ꯆꯠꯈ꯭ꯔꯤꯕ ꯃꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯃꯥꯅ ꯁꯣꯏꯈꯤꯕꯒꯤ ꯂꯥꯟꯈꯤꯕꯒꯤ ꯍꯥꯏꯅ ꯃꯥ ꯔꯤꯌꯦꯂꯥꯏꯁ ꯇꯧꯖꯔꯛꯈꯤꯕꯗꯣꯀꯣ ꯀꯔꯤ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯥ ꯈꯪꯖꯕꯗꯣ ꯑꯗꯨꯒ ꯃꯥ ꯃꯁꯥꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯋꯥꯔꯤꯁꯤꯁꯨ ꯃꯥ ꯃꯁꯥꯅ ꯋꯥꯍꯟꯖꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯃꯥ ꯈꯪꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯀꯣ ꯁꯣꯝꯒꯤ ꯄꯔꯁꯟꯁꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯗꯤ ꯍꯥꯏꯁꯦꯀꯣ ꯅꯨꯡꯁꯤꯕꯗꯤ ꯂꯩꯔꯤꯀꯣ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯗꯤ ꯂꯩꯔꯤ
ꯃꯥꯅ ꯏꯚꯟ ꯃꯥꯅ ꯋꯤꯁ ꯕꯣꯛ ꯇꯧꯖꯕꯗꯣꯀꯣ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯑꯃꯨꯛꯇꯪ ꯆꯠꯃꯤꯟꯅꯕ ꯐꯪꯖꯔꯒꯗꯤꯀꯣ ꯍꯥꯏꯅ ꯃꯥꯅ ꯋꯤꯁ ꯇꯧꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯐꯪꯖꯔꯒꯗꯤꯀꯣ ꯑꯩ ꯁꯤꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯅꯣꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅ ꯆꯠꯃꯤꯟꯅꯕ ꯑꯗꯨꯝꯕ ꯑꯐꯕ ꯍꯥꯏꯇꯥꯔꯦꯀꯣ ꯇꯥꯡꯀꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯑꯃꯨꯛꯇꯪꯒ ꯐꯪꯖ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯤ ꯄꯦꯟꯖꯅꯤ ꯃꯥꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯌꯦꯡꯕꯤꯔꯤꯕ ꯁꯣꯝꯒꯤꯗꯃꯛꯇ ꯐꯨꯜꯂꯤ ꯀꯃꯤꯇꯦꯠ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯁꯨꯃꯥꯏꯅꯁꯨ ꯃꯥꯒꯤ ꯊꯃꯣꯏꯗꯀꯣ ꯐꯥꯎꯔꯒꯗꯤ ꯂꯩ ꯁꯤꯅꯦ ꯁꯣꯝꯒꯤ ꯄꯔꯁꯟꯅ ꯁꯣꯝꯒꯤ ꯃꯇꯥꯡꯗ ꯉꯁꯤꯒꯤꯗꯤ ꯑꯌꯥꯝꯕꯅ ꯊꯣꯛꯏꯕ ꯑꯦꯅꯔꯖꯤꯁꯦꯀꯣ ꯁꯥꯎꯅꯈꯤꯕ ꯇꯣꯛꯅꯈꯤꯕ ꯁꯣꯝꯒꯤ ꯂꯥꯏꯐꯇꯒꯤ ꯆꯠꯈꯤꯕ ꯑꯗꯒꯤ ꯁꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯥꯔꯠ ꯄꯥꯔꯇꯤ ꯁꯤꯆꯨꯋꯦꯁꯟꯒꯨꯝꯕ ꯂꯥꯛꯁꯤꯟꯈꯤꯕꯒꯤ ꯑꯦꯅꯔꯖꯤ ꯑꯣꯏꯅ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯀꯃꯥꯏꯅ ꯃꯤꯁꯤꯡꯀꯣ ꯍꯥꯏꯗꯤ ꯌꯦꯡꯕꯤꯔꯤꯕ ꯁꯣꯝꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯀꯅꯦꯛꯇꯦꯠ ꯑꯣꯏꯕ ꯌꯥꯎꯕꯤꯔꯒꯗꯤ ꯍꯥꯏꯕꯤꯔꯣꯀꯣ ꯐꯥꯔꯁ ꯄꯔꯁꯟꯒꯤꯅ ꯑꯌꯥꯝꯕ ꯊꯣꯛꯂꯛꯑꯦꯀꯣ ꯁꯤꯗ ꯊꯣꯛꯂꯛꯏꯁꯦꯀꯣ ꯑꯗꯣ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯥꯏꯜ ꯅꯝꯕꯔ 1 ꯈꯜꯂꯤꯕ ꯃꯤꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯔꯤꯗꯤꯡꯁꯦ ꯀꯃꯥꯏ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯄꯔꯁꯅꯦꯜ ꯔꯤꯗꯤꯡ ꯇꯧꯅꯤꯡꯕꯁꯤꯡꯅ ꯑꯩꯒꯤ ꯏꯟꯁꯇꯥꯗ DM ꯇꯧꯕꯤꯔꯛꯑꯣ ꯉꯁꯤꯒꯤꯗꯤ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯃꯊꯪꯒꯤꯁꯤꯅ ꯄꯥꯏꯜ ꯅꯝꯕꯔ 2 ꯑꯗꯨꯒ ꯄꯣꯛꯄꯒꯤ ꯗꯦꯠ ꯍꯥꯏꯔꯒꯅ 2/11/2022 ꯍꯥꯏꯔꯤꯕ ꯗꯦꯠꯁꯤꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯤꯒꯤꯀꯣ ꯃꯥꯏꯟꯗ ꯂꯩꯔꯤꯕ ꯃꯤꯁꯛꯁꯤꯅ ꯁꯣꯝꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯈꯟꯒꯦ ꯀꯃꯥꯏꯅ ꯐꯥꯎꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯣ ꯌꯦꯡꯃꯤꯟꯅꯁꯦ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯀꯣ ꯃꯈꯣꯏꯒꯤ ꯃꯥꯏꯟꯗ ꯂꯩꯔꯤꯕ ꯄꯔꯁꯟꯁꯤꯅ ꯀꯔꯤ ꯈꯟꯕꯒꯦ ꯌꯦꯡꯕꯤꯔꯤꯕ ꯁꯣꯝꯒꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯦꯀோ ꯌꯦꯡꯕꯤꯔꯤꯕ ꯁꯣꯝꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯈꯟꯕꯒꯦ ꯔꯤꯂꯦꯁꯟꯁꯤꯞꯀꯤꯗ ꯑꯣꯏꯅ ꯌꯦꯡꯖꯔꯒꯦꯀꯣ ꯄꯔꯁꯣꯅꯦꯜ ꯃꯥꯏꯟ ꯐ꯭ꯔꯦꯟꯁꯤꯞ ꯂꯩ ꯐꯦꯃꯤꯂꯤ ꯂꯩ ꯍꯥꯏꯗꯤ ꯁꯔꯥꯎꯟꯗꯤꯡꯒꯤ ꯂꯩ ꯑꯗꯣ ꯑꯩ ꯔꯤꯂꯦꯁꯟꯁꯤꯞꯀꯤꯗ ꯑꯣꯏꯅ ꯌꯦꯡꯖꯔꯒꯦꯀꯣ ꯌꯥꯝ ꯁꯥꯡꯅ ꯅꯝꯕ ꯅꯠꯇꯕꯅꯤꯅ ꯍꯧꯖꯤꯛ ꯁꯣꯝꯒꯤ ꯃꯥꯏꯟꯗ ꯂꯩꯔꯤꯕ ꯃꯤꯁꯛꯁꯦ ꯁꯣꯝꯒꯤ ꯂꯥꯏꯐꯇꯒꯤꯀꯣ ꯆꯠꯈ꯭ꯔꯕ ꯃꯤꯁꯛꯅ ꯑꯌꯥꯝꯕ ꯇꯧꯋꯦꯀꯣ ꯍꯥꯏꯕꯗꯤ ꯅꯣꯏꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯖꯅ ꯆꯠꯃꯤꯟꯅꯔꯝꯕ ꯔꯤꯂꯦꯁꯟꯁꯤꯞ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯣ ꯊꯥꯔꯠ ꯄꯥꯔꯇꯤꯒꯨꯝꯕ ꯌꯥꯎꯁꯜꯂꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯁꯥꯎꯅꯕ ꯄꯦꯟꯅꯗꯕ ꯂꯩꯕꯗꯨꯅ ꯍꯥꯏꯇꯥꯔꯦꯀೋ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯥꯏꯅꯈꯤꯕ ꯂꯥꯞꯊꯣꯛꯅꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯋꯤꯀꯣ ꯌꯨꯅꯤꯚꯔꯁꯅꯗꯤ ꯌꯥꯝꯅꯗꯤ ꯁꯞꯄꯣꯔꯠꯇꯤ ꯇꯧꯋꯤꯀꯣ ꯅꯣꯏꯒꯤ ꯀꯩꯅꯣꯁꯦ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯁꯞꯄꯣꯔꯠꯇꯤ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯈꯔ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯌꯥꯎꯅꯩꯌꯦꯕꯀꯣ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯌꯥꯎꯅꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯐꯖꯅ ꯆꯠꯂꯝꯕ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯅꯣꯏꯅ ꯑꯣꯏꯅ ꯅꯁꯥꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯖꯅ ꯆꯠꯂꯝꯕ ꯄꯣꯠꯇꯣ ꯑꯣꯏꯅ ꯊꯨꯒꯥꯏꯖꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯈꯤꯕꯀꯣ ꯁꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯑꯗꯨꯒ ꯆꯠꯈ꯭ꯔꯤꯕ ꯃꯤꯁꯛꯁꯦꯀꯣ ꯁꯤꯅꯁꯨ ꯁꯣꯝꯒꯤ ꯃꯇꯥꯡꯁꯦ ꯍꯧꯖꯤꯛꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯁꯦ ꯁꯣꯝꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯣꯀꯤꯡ ꯇꯧꯕ ꯁꯣꯝꯒꯤ ꯃꯔꯝꯗ ꯍꯪꯗꯅ ꯈꯣꯠꯇꯅ ꯃꯤꯉꯣꯟꯗꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏꯅ ꯎꯏꯀꯣ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯀꯩꯅꯣ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯆꯠꯈ꯭ꯔꯤꯕ ꯁꯣꯝꯒꯤ ꯄꯔꯁꯟꯁꯦꯀꯣ ꯈꯤꯇꯪ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯋꯥꯠꯂꯤꯀꯣ ꯅꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯦꯡꯅꯕ ꯃꯇꯝꯗ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯋꯥꯠꯂꯤꯀꯣ ꯃꯍꯥꯛꯁꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯣꯝꯒꯤ ꯃꯅꯤꯡꯗ ꯀꯣ ꯁꯣꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯣꯝꯒꯤ ꯃꯅꯤꯡꯗ ꯁꯣꯝꯅ ꯈꯪꯉꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯊꯕꯛ ꯇꯧꯔꯝꯕ ꯈꯣꯠꯄ ꯁꯣꯝꯅ ꯌꯥꯅꯤꯡꯗꯕ ꯑꯗꯨꯝꯕ ꯈꯔ ꯇꯧꯕ ꯃꯤꯁꯛ ꯑꯣꯏꯅ ꯎꯏꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯈꯤꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯂꯩꯈꯤ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯀꯣ ꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯤꯟꯗꯥ ꯇꯧꯔꯒ ꯂꯩꯔꯤꯀꯣ ꯁꯣꯝꯒꯤ ꯃꯥꯏꯟꯗ ꯍꯥꯏꯇꯥꯔꯦꯀꯣ ꯀꯥꯎꯕ ꯉꯝꯗꯦ ꯀꯥꯎꯊꯣꯛꯄ ꯉꯝꯗꯦ ꯑꯗꯨꯝ ꯈꯟꯖꯤꯜꯂꯒ ꯂꯩꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯕꯨ ꯁꯣꯝꯒꯤ ꯆꯠꯈꯤꯕ ꯄꯔꯁꯟꯁꯤꯅꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯝꯒꯤ ꯃꯇꯥꯡꯗ ꯌꯦꯡꯕ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯌꯦꯡꯕ ꯂꯦꯞꯇ꯭ꯔꯤ ꯃꯍꯥꯛꯁꯨ ꯍꯥꯏꯗꯤ ꯁꯣꯝꯒꯤ ꯄꯔꯁꯟꯁꯦ ꯁꯣꯝꯁꯦ ꯀꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯀꯥꯎꯕ ꯂꯩꯇꯦꯀꯣ ꯃꯍꯥꯛꯁꯨ ꯌꯦꯡꯕ ꯂꯦꯞꯇ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯑꯃꯨꯛꯃꯨꯛꯇꯤ ꯁꯣꯝꯒꯤ ꯃꯅꯥꯛꯇ ꯄꯥꯎ ꯐꯥꯎꯔꯛꯅꯤꯡꯕ ꯈꯣꯠꯄ ꯑꯗꯨꯝꯕꯗꯤ ꯂꯩꯌꯦꯀꯣ ꯅꯣꯏꯒꯤꯁꯦ ꯊꯥꯔꯠ ꯄꯥꯔꯇꯤꯗꯤ ꯐꯖꯅꯗꯤ ꯌꯥꯎꯈ꯭ꯔꯦ ꯅꯣꯏꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯍꯥꯏꯇꯥꯔꯦꯀꯣ
ꯐꯖꯅꯗꯤ ꯂꯥꯛꯑꯝꯕ ꯆꯠꯂꯝꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯕꯨ ꯄꯨꯛꯆꯦꯜ ꯁꯦꯡꯅꯔꯛꯇꯕ ꯊꯥꯔꯠ ꯄꯥꯔꯇꯤ ꯌꯥꯎꯔꯛꯄꯗꯨꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯆꯠꯈꯤꯕ ꯑꯣꯏꯗꯣꯏꯅꯦꯀꯣ ꯌꯦꯡꯉꯤꯕ ꯁꯣꯝꯁꯨ ꯍꯧꯖꯤꯛꯁꯨ ꯀꯥꯎꯕ ꯉꯝꯗ꯭ꯔꯦꯀꯣ ꯒ꯭ꯔꯥꯎꯟꯗꯦꯠ ꯑꯣꯏꯕ ꯑꯗꯒꯤ ꯈꯔ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯕ ꯍꯥꯏꯔꯒꯗꯤꯀꯣ ꯁꯣꯝꯅꯗꯤ ꯍꯦꯜꯂꯦꯀꯣ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯕꯁꯦ ꯁꯣꯝꯒꯤ ꯄꯥꯔꯁꯟꯒꯤꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯝꯒꯤ ꯄꯥꯔꯁꯟꯁꯦ ꯀꯩꯅꯣ ꯇꯧꯗꯦꯀꯣ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯕ ꯈꯔ ꯋꯥꯠꯂꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯈꯣꯠꯇꯕ ꯑꯃꯗꯤꯁꯨ ꯂꯩꯔꯤꯕꯀꯣ ꯃꯉꯣꯟꯗ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯣꯝꯒꯤ ꯃꯅꯤꯡꯗ ꯀꯣ ꯊꯕꯛ ꯇꯧꯕ ꯃꯤꯁꯛ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯝꯅ ꯈꯪꯉꯔꯣꯏ ꯈꯣꯠꯂꯔꯣꯏ ꯀꯥꯏꯅꯒ ꯇꯧꯕ ꯑꯗꯨꯝꯕꯅꯤꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯁꯛꯇꯝꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯄꯥꯟ ꯊꯣꯡꯗ ꯌꯦꯡꯕ ꯁꯛꯇꯝꯁꯤꯒ ꯃꯅꯨꯡ ꯊꯣꯡꯗ ꯌꯦꯡꯕ ꯁꯛꯇꯝꯁꯤꯒ ꯃꯥꯟꯅꯔꯣꯏꯕꯀꯣ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯏꯪꯕ ꯇꯞꯄ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯑꯗꯨꯃꯥꯏꯅ ꯃꯥꯟꯕꯀꯣ ꯑꯗꯨꯒ ꯃꯅꯨꯡꯗꯗꯤ ꯃꯥꯒꯤ ꯐꯠꯇꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯠꯇꯕ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯑꯃ ꯌꯥꯎꯔꯤꯕꯀꯣ ꯐꯠꯇꯕ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯑꯃ ꯌꯥꯎꯔꯤ ꯁꯤꯒꯤ ꯄꯣꯠꯁꯛꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯈꯪꯉꯣꯏꯀꯣ ꯂꯣꯏꯅꯕ ꯃꯇꯝꯗ ꯁꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕꯁꯨ ꯑꯣꯏꯔꯝꯃꯣꯏ ꯃꯅꯨꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯨꯡꯗ ꯎꯠꯊꯣꯛꯇꯕꯤꯗ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝꯕ ꯑꯣꯏꯕ ꯃꯤꯁꯛꯅꯤꯀꯣ ꯄꯨꯛꯆꯦꯜꯗꯤ ꯐꯖꯅ ꯁꯦꯡꯗ꯭ꯔꯦꯀꯣ ꯃꯅꯥ ꯉꯥꯎꯕ ꯈꯣꯠꯄ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯣꯏꯕ ꯆꯠꯄ ಲಾಂಗ್ꯕ ꯌꯥꯝꯅ ꯄꯥꯝꯕ ꯃꯌꯥꯝꯒ ꯄꯨꯜꯂꯒ ꯈꯣꯠꯂꯒ ꯂꯥꯡꯃꯤꯟꯅꯔꯒ ꯅꯨꯡꯉꯥꯏꯖꯕꯀꯣ ꯈꯔ ꯀꯃꯤꯇꯦꯠ ꯑꯣꯏꯅꯤꯡꯗꯕ ꯃꯁꯥꯁꯤꯗꯀꯣ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯅꯤꯡꯗꯕ ꯈꯔ ꯀꯃꯤꯇꯦꯠ ꯑꯣꯏꯅꯤꯡꯗꯕ ꯑꯗꯨꯝꯕ ꯃꯤꯁꯛ ꯑꯣꯏꯅ ꯇꯧꯋꯤꯀꯣ ꯁꯣꯝꯒꯤ ꯆꯠꯈ꯭ꯔꯤꯕ ꯄꯔꯁꯟꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯅꯤꯡꯗꯕꯀꯣ ꯃꯣꯏ ꯃꯅꯥ ꯉꯥꯎꯕ ꯍꯥꯏꯁꯤꯅꯤꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯇ ꯌꯥꯏꯌꯥ ꯂꯥꯡꯕ ꯈꯣꯠꯄ ꯄꯥꯝꯕ ꯃꯅꯥ ꯉꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝꯕ ꯑꯣꯏ ꯑꯗꯨꯒ ꯍꯥꯏꯅꯕ ꯇꯥꯟꯅꯕꯗꯁꯨ ꯀꯌꯥ ꯌꯥꯔꯝꯃꯣꯏꯀꯣ ꯍꯥꯏꯅꯕ ꯇꯥꯟꯅꯕꯗꯁꯨ ꯈꯔ ꯋꯥꯅ ꯊꯣꯛꯑꯝꯒꯅꯤꯀꯣ ꯍꯥꯏꯕꯗꯤ ꯃꯥꯅ ꯆꯨꯝꯃꯦꯅ ꯂꯩꯕ ꯃꯥꯅ ꯆꯨꯝꯃꯦ ꯈꯣꯠꯂꯦ ꯃꯥꯅ ꯕꯣꯁ ꯑꯣꯏꯅ ꯑꯣꯏꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯆꯨꯝꯃꯦ ꯂꯩꯅꯤꯡꯕꯀꯣ ꯃꯥꯅ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯂꯥꯜꯂꯦ ꯁꯣꯏ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯁꯥꯎꯅꯤꯡꯕ ꯍꯥꯏꯗꯤ ꯀꯅꯥꯝꯇꯅ ꯃꯉꯣꯟꯗ ꯄꯤꯟ ꯄꯣꯏꯟ ꯇꯧꯔꯒ ꯉꯥꯡꯍꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯥꯅ ꯂꯤꯗꯔ ꯑꯣꯏꯅ ꯕꯣꯁ ꯑꯣꯏꯅ ꯂꯩꯅꯤꯡꯕꯗꯣ ꯃꯀꯣꯛꯇ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯣꯝꯒ ꯌꯦꯡꯅꯕ ꯃꯇꯝꯗꯗꯤꯀꯣ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯦ ꯌꯥꯝꯅ ꯈꯦꯠꯅꯩꯀꯣ ꯁꯣꯝꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯑꯣꯄꯣꯖꯤꯠꯇꯀꯣ ꯌꯥꯝꯅ ꯏꯪ ꯇꯞꯆꯕ ꯀꯣ ꯍꯥꯏꯕꯗꯤ ꯍꯣꯏ ꯃꯤꯁꯦ ꯁꯤꯆꯨꯋꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅꯕꯨꯗꯤ ꯆꯦꯟꯖ ꯑꯗꯨ ꯇꯥꯔꯒꯁꯨ ꯃꯁꯥꯒꯤ ꯑꯣꯏꯅ ꯇꯞꯆꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯝ ꯆꯥꯗꯅ ꯐꯤꯡꯒꯠꯇꯕ ꯈꯣꯠꯇꯕ ꯃꯁꯥꯒꯤ ꯑꯣꯏꯅ ꯇꯞꯆꯕ ꯑꯗꯨꯒ ꯇꯨꯡꯒꯤ ꯄ꯭ꯂꯥꯅꯤꯡ ꯐꯖꯅ ꯍꯩꯕꯀꯣ ꯇꯨꯡꯒꯤ ꯄ꯭ꯂꯥꯅꯤꯡ ꯐꯖꯅ ꯍꯩꯕ ꯑꯗꯨꯒ ꯄꯨꯟꯁꯤꯁꯦ ꯂꯥꯏꯐꯁꯦ ꯒ꯭ꯔꯣꯠ ꯂꯩꯅ ꯀꯃꯥꯏꯅ ꯆꯠꯀꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕꯒꯤ ꯐꯖꯅ ꯀꯩꯅꯣ ꯚꯤꯖꯟ ꯎꯕ ꯉꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝꯕ ꯃꯤꯁꯛꯅꯤꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯒ꯭ꯔꯥꯎꯟꯗꯦꯠ ꯑꯣꯏꯕꯁꯦ ꯁꯣꯝꯅ ꯍꯦꯜꯂꯦꯀꯣ ꯁꯣꯝꯒꯤ ꯄꯥꯔꯁꯟꯁꯤꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯝꯒꯤ ꯄꯥꯔꯁꯟꯁꯤꯗꯤ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯕꯁꯨ ꯋꯥꯠꯂꯤ ꯑꯗꯨꯒ ꯃꯕꯨꯛꯁꯨ ꯁꯦꯡꯗꯦ ꯑꯗꯨꯒ ꯌꯥꯝ ꯕꯣꯁꯤ ꯑꯣꯏꯕꯗꯣ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯑꯗꯨꯝ ꯃꯨꯛꯈꯥꯏꯔꯒ ꯂꯩꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝꯕ ꯑꯣꯏꯀꯣ ꯁꯣꯝꯒꯤ ꯄꯥꯔꯁꯟꯁꯦ ꯉꯥꯡꯅꯕ ꯁꯛꯅꯕꯁꯨ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤ ꯉꯥꯡꯅꯕ ꯁꯛꯅꯕ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯃꯥ ꯃꯉꯥꯏꯔꯦ ꯃꯥꯅ ꯍꯥꯏꯕꯁꯤꯅ ꯈꯤꯇꯪ ꯇꯨꯝꯃꯤ ꯂꯩꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩꯕ ꯃꯉꯣꯟꯗ ꯀꯅꯥꯝꯇꯅ ꯀꯩꯝꯇꯅ ꯇꯥꯛꯄ ꯃꯇꯝꯗ ꯂꯧꯅꯤꯡꯗꯕ ꯁꯥꯎꯅꯤꯡꯕꯀꯣ ꯑꯁꯣꯏꯕ ꯌꯥꯎꯔꯒꯁꯨ ꯁꯦꯝꯗꯣꯛꯅꯤꯡꯕꯒꯤ ꯃꯨꯠꯇ ꯑꯣꯏꯅ ꯁꯥꯎꯅꯤꯡꯕꯗꯣ ꯑꯩ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯄꯤꯟ ꯄꯣꯏꯟ ꯇꯧꯔꯒ ꯀꯅꯥꯝꯇꯅ ꯃꯉꯣꯟꯗ ꯍꯥꯏꯍꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯉꯥꯡꯍꯟꯅꯤꯡꯗꯕ ꯑꯗꯨꯝꯕ ꯑꯣꯏꯀꯣ ꯁꯤꯒꯤ ꯃꯤꯁꯛꯁꯦ ꯑꯗꯨꯅ ꯁꯣꯝꯗ ꯂꯣꯏꯅꯕ ꯃꯇꯝꯗꯁꯨ ꯌꯥꯝ ꯋꯥꯅ ꯆꯠꯂꯝꯒꯅꯤꯀꯣ ꯁꯤꯒꯤ ꯄꯥꯔꯁꯟꯁꯦ ꯌꯥꯝꯅ ꯋꯥꯅ ꯆꯠꯂꯝꯒꯅꯤ ꯑꯗꯨꯅ ꯁꯣꯝꯅ ꯍꯥꯏꯖꯔꯨꯔꯒꯁꯨ ꯈꯣꯠꯂꯨꯔꯒꯁꯨ ꯃꯥꯅ ꯇꯥꯕꯤꯗꯕꯅꯤꯅ ꯁꯣꯝꯗ ꯑꯣꯏꯅ ꯊꯃꯣꯏ ꯀꯥꯏꯕꯗꯣ ꯊꯃꯣꯏꯁꯤꯗ ꯑꯣꯏꯅ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕꯀꯣ ꯊꯃꯣꯏ ꯑꯣꯏꯅ ꯀꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒ ꯊꯃꯣꯏ ꯁꯦꯡꯗꯕꯅꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯥꯔꯣꯟꯗ ꯁꯥꯏꯠꯇ ꯃꯌꯥꯝ ꯑꯃꯒꯁꯨ ꯄꯥꯎ ꯐꯥꯎꯅ ꯇꯧꯔꯕꯅꯤꯅ ꯁꯣꯝꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯕ ꯂꯩꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯁꯣꯝꯁꯦ ꯀꯥꯎꯕ ꯉꯝꯗ꯭ꯔꯤꯀꯣ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯃꯌꯥꯝꯗꯨꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯁꯨ ꯊꯃꯣꯏꯗ ꯌꯨꯔꯒ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯀꯣ ꯍꯥꯔꯠꯇꯤ ꯐꯖꯅ ꯇꯧꯍꯜꯂꯝꯃꯦꯀꯣ ꯃꯥꯅ ꯇꯧꯕꯤꯔꯝꯃꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯝꯁꯦ ꯌꯦꯡꯕꯤꯔꯤꯕ ꯁꯣꯝꯁꯦ ꯁꯣꯝꯒꯤ ꯄꯥꯔꯁꯟꯅ ꯐꯖꯅ ꯍꯥꯔꯠ ꯇꯧꯍꯜꯂꯝꯕꯗꯣ ꯑꯗꯨ ꯑꯣꯏꯀꯣ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯄꯣꯛꯄꯗ ꯀꯣꯛꯄ ꯉꯝꯗꯦꯀꯣ ꯑꯗꯨꯒꯤ ꯑꯋꯥꯕ ꯆꯩꯅꯥ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯆꯥꯛꯄ ꯈꯣꯠꯄ ꯃꯌꯥꯝꯗꯨꯅ ꯍꯧꯖꯤꯛꯁꯨ ꯄꯦꯟꯗꯕꯗꯣ ꯑꯗꯨꯝ ꯂꯩꯔꯤꯀꯣ ꯁꯣꯝꯒꯤ ꯄꯥꯔꯁꯟꯁꯤꯗꯤ ꯁꯣꯝꯒ ꯌꯦꯡꯅꯕ ꯃꯇꯝꯗꯗꯤ ꯁꯣꯝꯒꯤ ꯄꯥꯔꯁꯟꯁꯦ ꯋꯥꯔꯗ ꯑꯣꯏꯗꯦꯀꯣ ꯁꯣꯝꯒꯤ ꯄꯥꯔꯁꯟꯁꯦ ꯁꯣꯝꯒ ꯌꯦꯡꯅꯕ ꯃꯇꯝꯗꯗꯤ ꯋꯥꯔꯗ ꯑꯣꯏꯗꯦ ꯁꯣꯝꯗ ꯑꯣꯏꯅ ꯃꯥꯒ ꯂꯣꯏꯅꯕ ꯃꯇꯝꯗ ꯍꯦꯟꯅ ꯃꯊꯥ ꯁꯥꯕ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕꯀꯣ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯨꯟꯁꯤꯁꯦ ꯒ꯭ꯔꯣꯠ ꯂꯣꯝꯗ ꯆꯠꯀꯦꯅ ꯈꯟꯕ ꯇꯥꯔꯒꯁꯨ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯈꯟꯖꯜꯂꯒ ꯁꯨꯝꯕ ꯀꯩꯅꯣ ꯅꯦꯒꯦꯇꯤꯞ ꯂꯣꯝꯗ ꯑꯣꯏꯅ ꯑꯦꯅꯔꯖꯤ ꯍꯥꯏꯇꯥꯔꯦꯀꯣ
ꯀꯩꯅꯣ ꯇꯧꯔꯒ ꯑꯣꯏꯅ ꯂꯩꯕꯗꯣ ꯑꯗꯨꯗ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯈꯣꯠꯀꯅꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯗ ꯑꯣꯏꯅ ꯅꯩꯅꯔ ꯂꯩꯕ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯀꯃꯥꯏꯅ ꯒ꯭ꯔꯣꯠ ꯂꯩꯅ ꯆꯠꯀꯗꯒꯦ ꯈꯣꯠꯀꯗꯒꯦ ꯍꯥꯏꯕꯁꯦ ꯈꯟꯕꯁꯦ ꯉꯝꯗꯕꯗꯣ ꯁꯣꯝꯗ ꯑꯗꯨ ꯑꯣꯏꯒꯅꯤꯀꯣ ꯑꯗꯨꯅ ꯋꯥꯔꯠ ꯑꯣꯏꯗꯦꯀꯣ ꯁꯣꯝꯒꯤ ꯃꯥꯏꯟꯗ ꯂꯩꯕꯤꯔꯤꯕ ꯄꯥꯔꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯨ ꯑꯣꯏꯅ ꯁꯤ ꯊꯣꯛꯂꯛꯏꯁꯦ ꯊꯥꯔꯠ ꯄꯥꯔꯇꯤ ꯌꯥꯎꯗꯕꯗꯒꯤ ꯆꯠꯈꯤꯕ ꯈꯣꯠꯈꯤꯕ ꯌꯥꯝꯅ ꯁꯣꯝꯗ ꯌꯥꯝꯅ ꯍꯔꯠ ꯇꯧꯍꯜꯂꯝꯃꯒ ꯅꯨꯡꯉꯥꯏꯍꯟꯗꯕ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯃꯤꯁꯛ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯁꯣꯝꯒꯤ ꯃꯥꯏꯟꯗ ꯂꯩꯕ ꯄꯥꯔꯁꯟꯁꯤꯅꯀꯣ ꯈꯟꯕꯨꯗꯤ ꯈꯜꯂꯤ ꯃꯤꯁꯄꯨꯗꯤ ꯇꯧꯋꯤ ꯁꯣꯝꯒꯤ ꯃꯇꯥꯡꯗꯁꯨ ꯁꯣꯝꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯨꯝ ꯃꯤꯉꯣꯟꯗ ꯍꯪꯗꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯁꯣꯝꯁꯦ ꯀꯃꯥꯏꯅ ꯂꯩꯔꯤꯒꯦ ꯈꯣꯠꯂꯤꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯉꯣꯟꯗ ꯏ ꯄꯥꯎ ꯂꯧꯗꯅ ꯈꯣꯠꯇꯅ ꯇꯧꯋꯤ ꯃꯤꯁꯄꯨꯗꯤ ꯇꯧꯋꯤꯀꯣ ꯃꯥ ꯅꯤꯡꯁꯤꯡꯗꯕ ꯅꯠꯇꯦ ꯅꯤꯡꯁꯤꯡꯉꯤ ꯃꯥꯁꯨꯀꯣ ꯅꯨꯡꯉꯥꯏꯇꯕꯕꯨꯗꯤ ꯄꯣꯛꯄꯨꯗꯤ ꯄꯣꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨꯀꯣ ꯑꯩꯅ ꯌꯦꯡꯖꯕ ꯃꯇꯝꯗ ꯃꯥꯅ ꯐꯅ ꯅꯨꯡꯉꯥꯏꯒꯦꯔꯥ ꯅꯨꯡꯉꯥꯏꯔꯣꯏꯒꯦꯔꯥ ꯁꯣꯝꯒ ꯌꯦꯡꯅꯕ ꯃꯇꯝꯗꯗꯤ ꯁꯤꯒꯤ ꯄꯥꯔꯁꯟꯁꯦ ꯁꯣꯝꯗ ꯋꯥꯔꯠ ꯑꯣꯏꯗꯦꯀꯣ ꯁꯣꯝꯗ ꯑꯣꯏꯅ ꯑꯋꯥꯕ ꯍꯦꯟꯅ ꯑꯣꯏꯀꯣ ꯃꯥꯒꯤ ꯅꯦꯆꯔꯁꯤꯁꯨ ꯈꯔ ꯐꯖꯕ ꯋꯥꯠꯂꯤ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯑꯣꯡ ꯑꯗꯩ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯀꯃꯤꯇꯦꯠ ꯑꯣꯏꯅꯤꯡꯗꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯅꯤꯡꯗꯕ ꯑꯗꯨꯒꯨꯝꯕ ꯄꯥꯔꯁꯟ ꯄꯨꯡꯂꯥꯡꯒ ꯂꯥꯡꯉ ꯄꯨꯡꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅ ꯇꯧꯋꯤꯀꯣ ꯑꯗꯨꯅ ꯐ꯭ꯌꯨꯆꯔꯒꯤ ꯑꯣꯏꯅ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯈꯔ ꯋꯥꯔꯠ ꯑꯣꯏꯗꯦꯀꯣ ꯁꯣꯝꯒ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗ ꯍꯣꯏ ꯃꯤꯁꯄꯨꯗꯤ ꯇꯧꯋꯤ ꯍꯥꯏ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯩꯀꯣ ꯃꯥꯒꯤ ꯑꯦꯅꯔꯖꯤꯁꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯉꯥꯛꯇ ꯊꯣꯛꯂꯛꯑꯦꯀꯣ ꯃꯥꯒꯤ ꯅꯦꯆꯔ ꯀꯦꯔꯦꯛꯇꯔ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯁꯣꯝꯅ ꯈꯪꯉꯝꯕꯁꯨ ꯌꯥꯏ ꯈꯪꯉꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯈꯪꯉꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯣꯏꯔꯦ ꯈꯪꯗꯕ ꯑꯣꯏꯇꯥꯔꯁꯨ ꯁꯣꯝ ꯈꯪꯗꯕꯤꯗꯀꯣ ꯍꯥꯏꯗꯤ ꯃꯥꯅ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯕꯀꯣ ꯃꯌꯥꯝ ꯑꯃ ꯇꯧꯔꯤ ꯑꯗꯣ ꯈꯪꯗꯕꯁꯤꯡ ꯑꯣꯏꯇꯥꯔꯒꯁꯨꯀꯣ ꯑꯩꯒꯤ ꯔꯤꯗꯤꯡꯁꯦ ꯀꯅꯦꯛ ꯑꯣꯏꯇꯥꯔꯒꯗꯤ ꯈꯪꯕꯤꯌꯨꯀꯣ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯋꯥꯠꯂꯤ ꯃꯥꯁꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯥꯔꯒꯁꯨꯀꯣ ꯍꯣꯏ ꯅꯨꯡꯁꯤꯕꯅꯤꯅ ꯂꯥꯛꯍꯟꯅꯤꯡꯒꯅꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯥꯔꯒꯁꯨ ꯁꯣꯝꯒ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗꯗꯤ ꯁꯣꯝꯗꯗꯤ ꯋꯥꯔꯠ ꯑꯣꯏꯗꯦꯀꯣ ꯁꯤꯃꯗꯤ ꯑꯩ ꯍꯥꯏꯖꯒꯦ ꯑꯗꯨꯕꯨ ꯁꯣꯝꯒꯤ ꯑꯄꯥꯝꯕꯅꯤꯀꯣ ꯆꯣꯏꯁꯇꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗꯤ ꯈꯟꯕꯤꯌꯨꯀꯣ ꯍꯥꯏꯕꯗꯤ ꯐꯩꯅꯕꯨ ꯈꯟꯒꯦꯔꯥ ꯀꯩꯅꯕꯨ ꯈꯟꯒꯦ ꯈꯟꯕꯗꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯈꯟꯕꯤꯌꯨ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯦꯆꯔꯗꯤ ꯁꯤꯈꯩ ꯂꯩ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯍꯥꯏꯖꯔꯝꯒꯦꯀꯣ ꯑꯗꯣ ꯁꯤꯅꯦ ꯁꯣꯝꯒꯤ ꯃꯥꯏꯟꯗ ꯂꯩꯕ ꯃꯤꯁꯛꯇꯨꯅ ꯀꯔꯤ ꯈꯜꯂꯤꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯗ ꯄꯔꯁꯟ ꯑꯣꯟ ꯌꯣꯔ ꯃꯥꯏꯟ ꯍꯥꯏꯕꯒꯤ ꯔꯤꯗꯤꯡꯗꯣ ꯑꯣꯏꯗꯣꯏꯅꯦ ꯑꯌꯥꯝꯕꯅ ꯊꯣꯛꯂꯛꯏꯁꯦ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯑꯣꯏꯅ ꯊꯣꯛꯂꯛꯏꯀꯣ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯔꯤ ꯀꯔꯥ ꯍꯥꯏꯗꯤꯀꯣ ꯑꯗꯨ ꯑꯣꯏꯅ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯀꯅꯦꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯇꯥꯔꯦ ꯌꯦꯡꯕꯤꯔꯤꯕ ꯁꯣꯝꯒꯤ ꯃꯔꯛꯇ ꯀꯅꯦꯛꯇꯦꯠ ꯑꯣꯏꯕ ꯃꯤꯁꯤꯡꯗꯣ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣꯀꯣ ꯈꯪꯖꯒꯦ ꯑꯗꯣ ꯉꯁꯤꯒꯤ ꯔꯤꯗꯤꯡꯁꯦ ꯀꯃꯥꯏ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯇꯧꯈ꯭ꯔꯕꯁꯤꯡ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒ ꯃꯊꯪꯗꯁꯨ ꯀꯩꯀꯩ ꯇꯣꯄꯤꯛꯇ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯄꯔꯁꯅꯦꯜ ꯔꯤꯗꯤꯡ ꯇꯧꯅꯤꯡꯕꯁꯤꯡꯅ ꯑꯩꯒꯤ ꯏꯟꯁꯇꯥꯗ DM ꯇꯧꯕꯤꯔꯛꯑꯣ ꯉꯁꯤꯒꯤꯗꯤ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ